Laibak asing hockey legend Major Dhyan Chani mapok numit puning singdara laibak po matapang thong dari National Sports Day ki tharom state as the fang thong dari tharom asi Manipur University se pang thok pagaloina na a sports ki powerhouse oi balanda mas ki bipung khuding mak haksang phana laina na bahona se happy paujel puba cycle rally su sakhi tharom asi Manipur University ki Department of Physical Education and Sports Science Fit India Campaign Committee Fit India Club Manipur University amasung Mambaga pun khosam nadana pangthok pani tharom adu mari laina na Manipur University ki BC Professor Lokendrana Haksang Pabai Basi Miobi Punsida Yan Maroi Bamani Haksang Patrabadi Tawi Kan Matabag Matobugam Loi Sports ki powerhouse oi balam damasi masak naiba sanaroi kaya putoktuna maling mapong kaya da masak takpangam kre mipong kuding mana haksang pana lainana bohana bada nomi matam khara kai thoktuna sana kona bada mai onsin si haina pausian ki tarmadu da hockey legend Major Dhyan Chand photo da laikatri kai khomda bot ki Ramadan dah hendak pangthok kipa Paris Olympic ki weightlifting masana da fourth position tarak krabi Saikom Mirabai Sanu Rims Hospital ki MS Dr. Sanjay Manipur University ki registrar Chan Babu amasung tongan tongan mioi kayana saruk yake ngai ba wakanlon urbanization ki modernization ki westernization ki technology ki ogo mulai ba sigi mayam singa sina cycle si ka kuji phabodi thoi bidri sai guding ki tawani adu ga handa ki sai ki soina pena Sinjari ba cycle rally sin mayam puna mag na sogapiyo adu masigi si pro regular phenomenon wana lerega cycle sin na bigi po sig practice si karaga hena koi encourage to hena harga ai mayam puna magku pura singa sigi program masida support to bibro kita pra thagacha